Nachingba district asige tongan ba lenga ke loisang singe office singe miyoi singsu saruk yaduna gram panchayat asige manungchanba waheng kumange miyamge wakatsing tabak loinana mathau taba pulam sing phangan ke Kunja singe marakta ana eke yaurab singsu laktuna mathau taba test singka amadi checkup lemna tawduna mathau taba hidak singsu lemna pike iso gram panchayat ke panchayat secretary thoksom bedana phondor ke beda gram panchayat asida leiba miyoi singe mathau taba pulam sing phangdana leiba pulam sing phanganaba amadi makoge waka singta tuna makoge awaba sing kohanaba pandamda tharamse pangthopani haike Internal Quality Assurance Cell Ikaka and Research Committee Kamanipur College Kaksing Sinduna Ka Inspirational Talk Program amasung Impacts on the Environment in Northeast India Haina Mingthonba Lairik Phongba Tharam amang ase pangthokrai Kaksing ka YD Punjab Palam da Leiba College asage multipurpose hall da pangthokiba Tharamadu da Professor Y Principal Kamanipur College Kaksing Dr. S. Khogand Thabakdagi Potharaba Principal amasung KSIs Samkeshwar Kamanipur College Alumni Association ge President Su Oidiba amasung ge Ekang Member Oidiba Ahumna Tharamapu Singko Oina Phamphamnang da Lengsingke Research Committee Kamanipur College Kaksingna Ahanba Oina Putokpa International Standard Book Number ISBN Fanglaba number 97881983355 oina lairik ase thoramapu oikiba singna miam mangda phongba amade college asigi jahigi calendar amasu phongkhe ngazigi tharamadu da Professor and Rasmond Hanadhan Manjuri University Imphal ge Vice Chancellor Oidambana Institutional Builders Haiba Hiramda akhang aising oina wangangkhe Kalsang Higher Secondary School के annual literary and cultural meet comprise distribution 2020 पोगे थरोंगा से स्कूल असगे हॉल द पांगथोक्रे थरोमदे द स्कूल असगे हाना के प्रिंसिपल कैट्रमेयम मानिहाल देबिना चीफ गेस्ट हाउसिक प्रिंसिपल ओइडिबी नौरेम नमिता देबिना प्रेसिडेंट स्कूल असगे रिटायर्ड लेक्चरर डॉक्टर नोमाइथेम प्रमोदिनी देबिना गेस्ट ऑफ ऑनर ओइके ngasigi tharam aduda mairoi singna tonga tonga bahiramda athoi ehan tanabaga loinana class 12 amade class 10 da school asge oina makong matang ahum suba tabasingda manapiduna pungning thawakhe ngasi mana phangkraba singka dudi question lawa high secondary examination 2024 da commerce stream ge oina manipur pumbagi su toparoi khibi aina naurem skunda asge ani subata khibi Christina Yangkhom ahum subata khiba moirangtem Krishna Kumar Science stream ge oina school asage makok ta khibi Yangkhom bhumika ani subata khibi Yangkhom tanuja subata khiba Khetrimayam Avinash Muhammad Zahir Khan art stream ge oina Matang Sina Yandrembam Lanchanbi Yumnam Doli Chanu Sandy Sonai Chimp Tholungni amasung atai subject topper sing da su manapikhi Bosen Lauba SSLC examination 2024 da school asage oina CGPA khwaidige wangna phangba mairoi ahum matangsina Sawaizam Albis Mayanglambam Julia amade Nomaitemp Lorishant ahum da so manapiduna punni thawake manasanga se Kaksang Higher Secondary School amade school asage hanagi principal Khetrimayam Manihal hanagi lecturer Dr. Nomaitem Pramodini Vice Principal Nomaitem Sunita Education ge lecturer sing KSIs Mema KSIs Indranina sponsor tawani haidi Iho amagi Paulo ringa police na kapthorakpa nomai marona panbadagi leikhidrapa paumi thangsam jujamani allies nanauge tarani thorak soba leikhidabagi common ngase thangmaiban chairau singda leiba ma ke khobanda pangthokre Manipur gi luraba tampham singda paumi singda thawai khobakta haptuna marik sumba I pau yahannaba honabada loriba thodang khangbiduna paumi singbu
khudongthiba thoktanaba honabada miyamna matek pangbiyo haina All Manipur Working Journalists Union amzugi President Bijoy Kachangdabamna ngasige kumon thoranga marilena na phongdarakle Mauna Makataraduna Hai Paumi Singna Masage Matau Torikeda Sibanaba Aso Apanta Amade Kudong Tiba Mayuna Bakya Yaukre Awabasinka Asi Tengnarabasu Paumi Singna Hanbaletana Honaribasinka Asi Irebag Iramdampa Amade Miyangi Damaktane Pundoke Taramba Aduda Sarugya Kiba Naharont Laishemba Club Amade Thangmaban United Club ke President ge Thosupuriba Pratap Laishang Themna Hai Kunai Miyam Kitamak Laikidraba Paumi Singna Loramba Thodang Ngasigi Mironta Amadi Tungda Lakadoriba Miron Singda Kangan Mamatautai Jairau Singda Laikidraba Paumi Singe Ningsang Kubampa Ama Tamduna Lam Koiba Singe Lam Tung Pampa Wainanabagi Damakta Sankata Sagat Hanning Bage Apambalay Haina Marilay Nebasange Puning Singke Impal West District Tamaban Jairau Singda Leiba Laikidraba Paumi Nanauge Ningsang Kubamda Laikidrabage Imang Manung Tangmayban Sinam Laikaige Naharonta Laisemba Club NLC Mairapaibi Paumi Singna Sarugya Tuna Laikidraba Nanauge Mapamda Hai Laikatuna Ikaikamnaba Utke Ningsang Bayai Haukiba Chahi Lisingani Tarani Toige Ngasigi Numit Asida Manipurgi film actress Amada NSC and IMG Kadar Amana Chandenda Chatakiba Pandaba Taudoke Mayokta Tangmayban Sinam Laikaida Miambi Yao Hauke Yao Aduke Paulaurikaida Manipur Police ke Maikaidege Kapturakiba Nomai Maruna Prime News Channel Gautige Correspondent Orambata Natana DDK News ke Stringer Oramba Nanauda Panbadege Laikanabangam Dana Laikidabane Matang matungna koi topasodna thabak topang kani habe thaje mani permission koi khudong thiba kaya da sibna ba yaw khre de sopan kya nang re madu phobu de koi ningan da bele tana honai basi koi leba kini lomdong gini yang gini habe sima ai si gi thom siga mai le na mayam da thamjari Salibat House ki lagleba tangkun mari deke kumapan Pauba Indian Red Cross Society Punjab State Branch na yimbo oiraga BBK DAV Colors Amritsar Punjab ta pangtokadoriba National Youth Actions Program da sarug yagadaba Manipur ki Youth Red Cross team ngase Punjab ke damat Imphal thadokre ngase BT Kanderjit International Airport ge Punjab ke damakta Imphal thadokraba Manipur ki Youth Red Cross ke team pa ado Indian Red Cross Society Manipur State Branch ke Chairman Narendra Ningomba Vice Chairman Dr. Laisram Manglem General Secretary Athopam Nabachandra Nalam Jingle team maduda official mari amadi Youth Red Cross volunteer competitor taramatho yauri makhona academic amade non academic ta Thang Naitom Amade Group Jagoi Amade Isai Pena Written Quiz Recitation Tonga Tongamba Lamsingda India Ge Tonga Tongapa State Amade Union Territory Singdaki Lakpa Youth Red Cross Volunteer Singa Lebake Thakta Athoi Ahend Sangdam Nagani Ningsang Bayai Ngasi Imphal Thadok Leba Manipur ki timba ase IRCS Manipur State Branch ki Chairman Narendra Ningomba ge Lamsing Laptak Makada Sem Saraba Matungda Haukiba Tangkumatoida MZ Avenue de Labor Red Cross ke Office ta State ke Thakta Miyamda Utkrabane Mamangda Manipur na Nat ke Kangluke Jagoi Amadi Isaida Chahi Kudinge Gold Medal Lowatanatana Timu Winner Garak Solo Krabane Chairman Narendra Ningombana Pondora Kibada Chaliba Chahi Asida So Manipur na Lam Kyada Mana Lorakani Amadi Timu Winner Oyakpa Ngamgadra Haina Thazaba Tamle Masigida Malta Manipur Miyamna Yapha thousand Pinapio Amadi Bazeng Pirant Tena Halapa Kaibira Mohaiki Malimge Anisuba Lancham Matam Dagi Oigane Chingnaba Ariba Makalge Bomba Amapangle Hariba Bomba Adunga se Ayopung Nipanam Tabada Wankai Mayump Laikaida Laiba Wankai Mayump Laishamba Koba Mui Amage Inkoldage Pankibani MSDB na Pangba Pauda Mui Asige
Porongpat Police Station komba lekai asimaktada leiba ariba yumpa ama sidoktuna nauna sana patsinba sinmi singna lebak tawbada bomba adu thenerakpani khudakta sinmi singka aduna lokalaba matung khudung thiba thorakpa yabage akiba leibadage Porongpat Police da pawpiraba tungda bomba adu lokhakre haire Climate-based round-the-year mushroom production ta haiba hidamda Kisan Divas kam National Mushroom Day ge thorampa amang ase AICRP on the mushroom and the AICRP on the Citrus Crops Manipur Center amadi ICAR KBK's Imphal West Urkhol Tapenglong Surajsampur amadi ABI Manipur Center na sindona lampen pata leiba ICAR Research Complex for NE8 Region Manipur Center ke Loktak Farmers Trading Hostel da pangthokre Tharamadda Department of Horticulture and Soil Conservation ke Director ke Devatate Sharma ICAR Manipur Center Lampenpat ke Principal Scientist Retired Dr. I Megachandra Amade Center Asima ke Head of Residence Center Dr. CS Basundana atoi pamitung lensang oina sadugya ke Tharamadga Madilena Horticulture and Soil Conservation ke Director ke Devadatta Sarmana Varam Piradana High Kisan Divas ase India ke Mangasuba Prime Minister Oirampa Chaudhary Charan Singh ge Ningsingba Oina Mahaki Mapung Numita Pangthokpani National Farmers Day asiga National Mushroom Day ga punsilaga pangthokliba ase yamna phaba khongthangne Mushroom da yauriba ase vitamin kaya amakakta natana lainatina virus ngauthopangami anti-azic su oi mushroom ase yamna kanaba chinjak amani Manipur da mushroom ase thaba haurakpada miyamna chaba kinarami adubo hauseti mushroom thaduna paisa kaya ama tanba ngamnare mushroom thabada thawai yauna honariba sink asina miyo kya su thabak piba ngamle masipunamak ICAR na honabadagini Ngasidi training kaya pibadagi state ase mushroom phajana puthokpa state ama oire adubo mushroom thariba farmer singna chahi chupa mushroom thaba yarba Manipur na India ge mushroom thaba ge athoi ahenba masing phawa chandre masi singnaba amaga loinana honaduna mushroom thabada India ge oina ranking da chanba ngamna ba honase Manipur da mushroom thaba haibasi lamdam asage nungsit nungsage phibampa amadi leiriba charuge pothok singka asiga asuke matik chanai amadi leiriba scientist singna so amuka hena thawai yauna honaraglabade India ge ranking da soidana yawangam Manipur na chawkhatpada mushroom thabana achawa thodang ka lawna ba honase haike Chumnagi mushroom tharga paisa puthokpa paisa thokan mangam baduda natana biomass management da su achawa role ama lawni adu itargadi biomass management si properly manage taw targadi climate change yi adu mitigation da su khara da wer su contribution tawang Bahonaduna bosemgi mengchat thinaba honarakpagi damakta toram leba question starter saramlipa Lystrom Rajesh ase iskunta amatada pudana amade puramba tarabasu iskunta aduge recognition kaknanaba thabaka paikhalagade haina bosemgi controller of examination ayam thoina phongdokre Hiramasiga mari laina nanga si babu parada leiba bosange conference hall da pangtopa paugi mi phampa amada mahana makata na hai Rajesh hariba miyoi asiga bosenga hiram amata da mari laina de asigamba aran batauba miyoi amabo miyang khangna desamna putharakpa ase pangtoka deriba exam pa amade mahiroi singge oina afaba lambi amane haina lawi atopa student organization singna su asoiba aranba sing putharakuna hena achumba maikai da chanaba hona minase Mangla taram leba aranba singasana marampo oiraga mahake makhada mathakta logi matung ina lokhat payaba action lokhakani Thawal Brilliant Academy da so amo hanna puhandana ba action lokhatkani atopa iskunda puram labaso they recognized
tauba yanaba thabak taugani masida miyam mahiroi singe parents singka amadi example asiga mari lainana confidential to oina loinariba oza singna mahiroi singe modern don't chatpa yaba thabak taubigano exam conduct tauriba natraga question sembagi kana no haina thibagi hainabishi mama mapa amadi atoba oza singna taubigano Rajesh na paidaba document khudimaka aran mangaktani asengba question setter oidiba oza sing kana no haiba masak loina khange adubo Rajesh ti kana no haiba masak khangde haiki paugi mipampa aduda saruka yakiba bosangwi chairman akampa joygamana hai Rajesh asi hana CBSE gi knowledge leiba knowledge tatok tasin tawba yaba mi oibana bosangge thabak taramba kharada watana badi lei adubo bosemga khusamnana chaminaba mioi amadinate chianmenge mathakta wafam kya phongdoklaga maral kya sidiba adusu mahaka hiram amatada mari lene de haike magi masasin dukai da soi kari watpa lei kari khangda lei adugba oina tana moina ojasing tana bibati hai duna tarija question setter na kana poino projector na kana poino bibati amang mang da kara feedback ta se so to training de adugba thena pai satra da higher satra ji dukai action no way then guardians in na mu kai no way action no way evidence le ga adugba action no adugba thena satra jani Roman Theatre Game Marpuni to Suba Mapokoman Thorampa Amadi Contrani to Amazon Controm de Suba Maitram Bire Award Lantopakalu Nakulum de Subaro Mahanta Artist Memorial Drama Festival 2024-25 Haudo Kray. Infalgi Biti Rota Leba Romahan Tatada Pangtokiba Thorampa Aduda Lake Hidraba Romahange members Sange Potoda Hailai Katana Ikaikamna Board K. Manipur Naitakala Chaukanaba Honaramba Rumahange Mamand Naidraba artist Maitram Bire Singhe Mengdal is a Machamapan Marapudra Matri Dage Hauraga Lake Hidrabage Imung Manungi Matengalonana Romana Maitram Bira Award Ase Katuna Lakpagi Manung Channa Mamang Sahi Lisangani Kulumduigi Oina Theatre Director Loitombam Bridge Mohan Singh Amadi Chaye Asage Oina Brahmachari Mayumbo Ongbi Binodini Debida Mathang Sina Kuntrani Toy Amadi Kuntrom de Suba Matrambire Award Lantoke Award Sida Sel Oina Lupali Singh Tara Citation to Amadi Legan P Amamam Yauri Nasage Thorampa Duda Rita IAS Kangzamp Radha Kumarna Athoiba Mitungland Amadi Romahan Tatage Secretary Hidang Mayumpa Achoba Sarmana Thoramapo Oina Sarugake Tharonge Athoiba Mitunglange Waram Pireduna Kangzamp Radha Kumarna Hai Mioiba Amana Mioiba Amage Maramda Amadi Mioiba Singe Marakta Lainariba Mari Singe Matangda Irakpa Matamda Mioiba Aikoge Wakalda Tinglauba Porokani Masige Matamda Mapam Matam cultural background Chingba Kayage Palsing Namkaiduna Thogapa Ngamlakani Pondoke Maharaj Gambir Singh Memorial Committee Chandrapur United People's Front Manipur UPF Manipuri Youth Front of Assam Maipa Amadi Hingminasi Manipur Marina Punna Kusam Naraga Maharaj Gambir Singh Maidingo Narsingha Amadi Lanmit Singhe Oiba Mitampa Kasar Assamge Binakande the Laiba Manipur Levy Ground Chandrapurda Mitam Singh Bitikandre Sake Masu Sutang Ningtamsa Sanayama Impal Manipurna Jibgas Oidina Miam Mangda Maikam Hangdokre Maikam Hangdopagi Tharampadada Bitikandre Sake Masu Sutang Ningtamsa Sanayama Impal Manipur Maharaj Gambir Singh Memorial Committee Chandrapur Kasarge President Kaisamp Bidyapati Singha United People's Front Manipurge President Nongthombam Ripachandra Manipuri Youth Front of Assamge President Thangzam Brojan Singha Assamge Minister Kaushik Rai KCM Manipurge Yangkokpamp Dhiren Consultative Committee Member UCM Manipurge Advisor UPF Manipurge Komdram Ratan Consultative Committee Member UCM Manipur
advisor UPF Manipur ge Laisang Temp Jadamani Manipuri Language Advisory Board Saite Academy New Delhi ge member Dr. Kangabam Nayan Chan Singhana Jingba Sangnadaba Miyokana Dasta Pangki Ngasi Maikumba Hangdopa Aduga Mari Lainana Maipage Chief Advisor Serampe Harazina Sumna Hai Manipur ge Mapanda Choina Kundariba Manipuri Singi Itihas ke Lemaida Mayek Lana Lehoraba Maras Gambir Singh Amadi Narsingage Motini Makoina Jahi Taret Kontaklaba Matungi Iramda Manipurda Amohana Ningtawa ina Palamba Adugum Laba Ningtoni Makoigi Matung Matona Maringzent Equina Kaidongi da Kobangam Lohaina Haiki Kulngakpa Amadi Hadpa Pazanba Yaninde Kudakta Tadokadabani Amasung Lamdamba Asadege Apaspa Kudakta Lokto Ohaina International Peace and Social Advancement Ipsage Mia Makada Kamle Ngamokaitel Welfare Committee K and KW Shiga Loinana Kabolekai Maukaitelda Wakan Mipam Chatakre Maira Paibi Clubs Amade Rally Camp K in Medicina Saruga Duna Pangkeba Wakan Mipampa Aduda Salungpange Mihade Yaninde Kunungapa Hatpi Yaninde Kunungapa Pavayaroi Pakiba Kunungapa Sing Kudakta Hadokadabane Kunungapa Hatpa Police Commando Sing Jarapi Police Commando Sing Maite Del Tongna Utkano Maite Hatpada Tongna Pabagum Pabagi Mahot Kuke Narco Terrorist Singda Matona Utkadabane Amadi Lamda Masidagi Apaspa Kudakta Loktokadabane Haina Taba Placard Care Season K. Kanglepa Student Association KSA ge Miang Makada Oinamba Kaitienda Kaitin Pambi Imasingna Salong Pamda Kulangapa Mahirui Ama Tamtina Hatkeba Police Commander Chedapiu Loinana Kulangapa Singh Pazan Kiba Thado O Haina Lengak Tatak Sinduna Bisnopur District ke Manung Chanba Oinapa Kaitienda Ngase Miamna Wakan Mipam Chatakre Wakan Mipampa Aduda Salungpangi Mihata Yaninde Kunangapa Hatbayaroi Kunangapa Pabayaroi Kunangapa Sing Kudakta Tadokadabane Kunangapa Hatpa Police Commando Sing Sarak Pigadabane Police Commando Sing Maite de Thauna Utkano Maite Hatpa Thauna Pabaki Mahot Narco Terrorist Sing Da Nathauna Utkadabane Apaspa 1958 Kudakta Loktokadabane Haina Thaba Placard ke asu Season K Loinana Kolau ke asu Lauke Thong Lakshmi Bazar Apanba Maira Paibi Thongkhong Lakshmi Bazar Top Sipai Yumnam Hoidrom Thiamp Leishang Khong Top Upokbi Amasung Pibo Apanba Maira Paibi Imasingna Salongpangge Mihat Piyaningde Kunangapa Hatpi Yaroi Pazan Kiba Kunangapa Sing Kudakta Thadokadabane Kunangapa Hatpa Police Commando Sing Sarak Piu Police Commando Sing Maiteida Thongna Utkano Maitei Hatpa Thauna Lebage Maho Terrorist Senka Halu Apaspa 1958 Kudakta Loktokadabane Haina Ima Singna Pendaba Kolau Laukre Salungpangi Mihata Yaninde Kuna Ngakpa Hatpa Yaninde Kunda Ngakpa Paba Yaroi Pakiba Kun Ngakpa Sing Kudakta Thadokadabane Kunngakpa Hatpa Police Commando Singh Sarak Pikadabane Police Commando Singh Maiteida Thauna Utkano Maitei Hatpada Thauna Phabage Mahod Narco Terrorist Singda Nathauna Utkadabane Amadi Apaspa 1958 Kudakta Loktokadabane IPSA SWA Jimwak KSA Amadi Kamleicha Club Jiripamna Sinduna Jiripamge Samupumbi Kaitelda Miamge Oiba Wakan Mipam Pangkre Wakan Mipampa Aduda Saruya Kibi K8 Janaki Devi Kaubi Luching Bi Amana Hai Ngasi Equina Mapama Sida Wakat Mipampa Pamliba Asi Salungpamdak Kunngapa Ita Singh Manipur Police Commandona Hadpa Amadi Pava Yaning De Haiduna Lenga Ki Mapamda Apel Tozabane Pundo Ke
Miyam ningthina ngak senba ngamdraba Manipur gi Chief Minister na pamleba phamba ase piba pham nate miyam ba ngak pa ngamloidaba oirabati Chief Minister pham thadopiro haina KKL panthoibi apunba nupilokpe secretary Alpana thonawsamna phondokre wafama sing ase Kanglepa Students Association gi miyam makada coordinating committee Naharon Lamsing Maira Club KKL panthoibi apunba nupilupna Sinduna Komba Ketri Laikai Lampak ta pangthokiba wakan mi phampa aduga marilena na phongdokibani wakan mi phamba aduda salongphangi mi hata yaningde khuna ngakpa hatpe yaningde khuna ngakpa phaba yaroi phagiba khuna ngakpa sing pudakta thadokadabani khuna ngakpa hatpa police commando sing cherak pi kadabani haina thaba kholaw kyasu laukhiba kaloinana Alpana thonawsamna makataruduna hai kuke militant singna makhoigi tongamba administration ta amatana ba honabada maitei purupta atamna nalanda rakliba asida mas angak thok sanaba amadi lamdam asige apunbage saktampa kaidana ba thorakiba khunanga pasing state forcing na phazinda punsin bage thabak chatharak padanatana ase ana phawba thorakliba akan mamonda kandem tawi tungi yumbi orakadoriba Mahiroi kaya yauna naha kaya lamdamba asibu kannaba thorakliba asida state forcing na makhoina thauna uthoktana phazan punsin batawriba asi singi mafam singdasu utpiyu amade lamdam asige phamnai basingna lamdamba asige mitam miyamba ngakani haiduna thoraklaga miyam ngakpa ngamdrabati nakhoina phamliba phampa adu piba pham Miyam ke yai phanaba kanbang amdraba MLA minister sing athuba matanda pham thado o haina su phongdoke menche tasing na moina pham kola lairaga di Manipur ngakpa ngamaroi akhoi state sing ngakpa ngamaroi akhoi gi Manipur gi praja sing sibo hoina kaim to hoina khandraga di pham thadok pio mana sumaina pham kola lairaga pham duma gi piba pham nate pham thadok pio state ngakpa ngamoi dabadi mayam thoksarak sani ngakpa ngamba mayam jo amuk changyengchi akhoi si hairaga loisinjar Gurdaspurda grenade attack satakiba yawbani haiba Khalistani terrorist ni chingnapa mi ahom ngase security force ka khutthongna bada hale haina Punjab Director General of Police DCP Gaurav Yadav na phongdokre thodok adu Pilibhit area ge Puranpur da thokibani Pakistan sponsored toba terrorist singi thorangbo maithi hankhre hairi Laikhidra Singh adu Barinder Singh Alais Rabi the kulumdoi Gorbinder Singh Chahi Kunmanga Amasung Jasanpreet Singh Allies Pratap Singh Chahi Taranipani Makoi Kalanoda Lebane Gurdaspur District ke Kalanod Police Station da graded langsanduna etek satabada sarugya kibesingni etegada misi binadi yaukide haina Additional Director General of Police Law and Order Uttar Pradesh Amitabh Yasna haike Hazik Sanabigi Pauda, all Zidipam Sport Association SAS and Sinduna Jiripam Higher Secondary School Gi, Sanabunda Chatagriba, 18 Suba and Horichoront Memorial Sub-Junior Boys Under 15 Football Tournament 2024 Ngasi Sanakiba Mazda KMYC Ga Anandamoy Club Anina Gol Amamam Chanaduna Draw Ekre. Ngasige Mazda KMYC gi Sanaroi Iqbal jersey number 15 na Contrataruk Suba Minita Gol Ama Janmangam ke aduga Anandamoy Club ke Sanaroi Azir Hussein jersey number 8 na Humpunipan Suba Minita Gol Amamam Chanaduna Abiba Matamda KMYC Amasong Anandamoy Club Anina Gol Amamam Sanaduna Drota Kibane Hayeng Nungtin Punga Animakai Taba Matamda Sonapur GPS Ega CKC Singdong Laikai ga sanagani Sunday FC Manipur na sinduna lamlong thongkhong da laiba artificial turf football ground da Chathariba Port Master Dr. M Manauton Singh and Chandrasekhar Devi Memorial Football Championship 2024 ge ngasi sanakhiba ahanba match da TBS FA amadi Kangmong FC Anina akan balamba taunakiba aduda TBS FA na Kangmong FC bo gol ani amada maithiba pi khibagaloidana
Anisuba Mazda VFC Amadi Flag Anina Lamba Tona Kibada Flag na VFC bu Gol Amasino da Maitiba Pikre. Sunrise Club Kadam Popi Kadam Tala Jiribamna Sinduna Sunrise Club Playground Tim Taranipana Sadugyatuna Saniripa First Moirang Tem Nabachandra Singh Memorial Open 6A Side Football Tournament 2024 25 ki ngasi Sanikiba Hanba Mazda Moirang Tem Brothers na YPU Sonapubu Gol Nipansino da Maitiba PK Anisuba Mazda TNTLC gi Dinglina is Sonapubu Gol Anisino da Maitiba PK Om Suba Mazda SRCK Timbina YLC Dibung Kunobo Gol Om Anida Maitiba PK Marisuba Mazda UPC Usatolna YCC Sampanagabu Gol Mangasino da Maitiba PK Hauzagaro bada moro bapa omana pizari Namin mangani chatagada Golden Jubilee Art Fair ngasidege hodokre Climate based round the year mushroom production Habe Hiramda Kisan Divas kam National Mushroom Day Tarampang Thokre Kulum Doisuba Rumahanta Artist Memorial Drama Festival Haudokre Loinana Khalistani terrorist ni Chingnaba Miyoi Home Security Forces ka Kuthongnaba da Laikhidre Image PAODAM ngasi ki daloi jare meng tabiri basang ba amukhana khurumsari